ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯃꯅꯤꯡꯗ ꯆꯠꯇꯣꯏꯅꯦꯕ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯄꯣꯠ ꯊꯥꯕꯒꯤ ꯃꯃꯥ ꯍꯣꯏ ꯂꯣꯏꯅ ꯆꯠꯈꯤꯑꯕꯀꯣ ꯑꯗꯨꯒ ꯑꯩꯁꯨ ꯆꯠꯂꯨꯗꯣꯏꯅꯤ ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯡꯍꯜꯂꯛꯀꯦ ꯆꯠꯂꯨꯁꯤ ꯃꯌꯥꯝ ꯂꯥꯛꯑꯣ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏꯌꯦ ꯃꯌꯥꯝ ꯑꯩ ꯊꯣꯡ ꯑꯝꯇꯪ ꯂꯣꯜꯂꯝꯒꯦ ꯃꯌꯥꯝ ꯑꯩ ꯆꯠꯂꯦ ꯍꯧꯖꯤꯛ ꯃꯅꯤꯡ ꯂꯩꯔꯦꯁꯦ ꯁꯤꯒꯤ ꯂꯥꯛꯏꯅꯦꯕ ꯑꯩꯗꯣ ꯁꯤ ꯊꯣꯡꯁꯤꯒꯤ ꯑꯣ ꯁꯤꯒ ꯄꯣꯠ ꯊꯥꯈ꯭ꯔꯕꯣ ꯀꯔꯤꯅꯣ ꯁꯦ ꯀꯨꯞꯄꯤꯁꯦ ꯑꯣ ꯑꯩꯈꯣꯏ ꯁꯤꯒ ꯐꯗꯤꯒꯣꯝ ꯍꯨꯜꯂꯦ ꯑꯣ ꯁꯤꯒꯅ ꯀꯩ ꯊꯥꯗꯣꯏꯅꯣ ꯐꯗꯤꯒꯣꯝꯅꯤꯅꯦ ꯁꯤꯁꯨ ꯁꯤꯗꯗꯤ ꯐꯗꯤꯒꯣꯝ ꯌꯥꯝꯃꯅꯤ ꯑꯩꯈꯣꯏ ꯁꯤꯒꯁꯨ ꯌꯥꯝ ꯁꯤꯒꯅ ꯑꯩꯈꯣꯏ ꯁꯤꯒꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯊꯥꯗꯣꯏ ꯃꯥꯜꯂꯦ ꯀꯩꯅꯣ ꯁꯤ ꯀꯔꯤ ꯀꯩꯅꯣ ꯀꯧꯏ ꯀꯔꯤ ꯇꯨꯔꯦꯟ ꯀꯧꯒꯦꯕ ꯕꯣꯔꯥꯛ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯣꯔꯥꯛ ꯆꯤꯡꯍꯜꯂꯛꯀꯦ ꯏꯁꯤꯡ ꯌꯥꯎꯗꯕ ꯕꯣꯔꯥꯛ ꯍꯋꯥꯏ ꯁꯥꯡꯕꯤ ꯑꯣꯅꯣ ꯑꯣ ꯐꯗꯤꯒꯣꯝ ꯃꯌꯥꯝ ꯃꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯊꯥꯅꯩꯁꯦ ꯑꯥꯗ ꯃꯌꯥꯝ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯤꯁꯦ ꯃꯥꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯊꯥꯔꯤꯅꯦꯕ ꯑꯁꯤꯒ ꯑꯗꯣ ꯃꯥꯁꯤꯒ ꯀꯣꯂꯤ ꯍꯋꯥꯏ ꯊꯥꯅꯤ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯐꯗꯤꯒꯣꯝꯁꯨ ꯊꯥꯅꯤ ꯍꯥꯏꯅ ꯍꯥꯏ ꯁꯣꯟꯋꯥꯡꯁꯦ ꯀꯩꯅꯣꯝ ꯀꯧꯕꯗꯣ ꯁꯣꯟꯋꯥꯡꯁꯦ ꯗꯨꯡꯒꯤ ꯐꯥꯔ ꯀꯧꯏ ꯍꯥꯏ ꯁꯤꯁꯦ ꯃꯣꯏ ꯀꯩꯅꯣ ꯉꯠꯇ ꯂꯩꯕ ꯗꯨꯝ ꯅꯠꯇ ꯂꯩꯕ ꯗꯨꯡꯒꯤ ꯐꯥꯔ ꯁꯣꯟ ꯅꯥꯀꯟ ꯁꯣꯟꯗꯩ ꯅꯥꯀꯟꯁꯦ ꯍꯥꯏꯅꯦ ꯑꯩꯁꯦ ꯗꯨꯡꯒꯤ ꯐꯥꯔ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯗꯨꯡꯒꯤ ꯐꯥꯔꯅꯦ ꯍꯥꯏꯁꯦ ꯁꯣꯟꯒꯤ ꯑꯉꯥꯡꯁꯤꯡꯒ ꯂꯥꯛꯑꯒꯅꯦ ꯑꯩꯈꯣꯏ ꯁꯣꯝꯗ ꯊꯔꯣꯏꯒ ꯌꯣꯟꯕ ꯂꯥꯛꯏꯕ ꯖꯥꯝꯅ ꯁꯤ ꯃꯌꯥꯝ ꯎꯕ꯭ꯔꯥ ꯈꯣꯡ ꯑꯁꯤꯒꯅꯦ ꯈꯪꯉꯕ ꯏꯁꯤꯡ ꯍꯧꯖꯤꯛ ꯏꯁꯤꯡ ꯂꯩꯕ꯭ꯔꯥ ꯁꯤꯒ ꯂꯩꯇꯦ ꯁꯤꯒꯗꯤ ꯍꯧꯖꯤꯛ ꯏꯁꯤꯡ ꯂꯩꯇꯦꯕ ꯁꯦ ꯄꯤꯇ꯭ꯔꯨ ꯑꯃꯈꯛ ꯃꯤꯁꯨ ꯆꯠꯂꯤ ꯁꯤꯒ ꯑꯥꯗ ꯁꯟ ꯑꯃꯒ ꯂꯩꯕꯁꯦ ꯑꯁꯤꯁꯤꯒꯤ ꯃꯅꯥꯛꯇꯅꯦ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯄꯤꯇ꯭ꯔꯨ ꯄꯤꯛꯅꯅꯦ ꯈꯪꯉꯕ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯏꯁꯤꯡꯗꯤ ꯆꯦꯟꯗꯕ ꯏꯀꯪ ꯀꯪꯕ ꯑꯗꯨꯗꯨ ꯃꯌꯥꯝ ꯁꯟ ꯑꯃꯒ ꯂꯩꯔꯤꯁꯦ ꯑꯁꯤꯒ ꯅꯨꯡꯁꯥ ꯁꯥꯃꯟꯁꯤꯅ ꯅꯨꯡꯁꯥꯁꯦ ꯃꯌꯥꯝ ꯉꯟꯗꯤ ꯉꯜꯂꯦꯕ ꯈꯪꯉꯕ ꯑꯗꯨꯅꯦ ꯅꯨꯡꯁꯥꯁꯦ ꯏꯪꯊꯝꯊꯥꯒꯤ ꯅꯨꯡꯁꯥꯅꯤꯗꯅ ꯑꯗꯨꯗꯨꯅ ꯇꯧꯔꯤꯅꯦꯕ ꯑꯩ ꯃꯤꯠ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯍꯣꯏ ꯕ꯭ꯔꯥꯏꯠꯅꯦꯁ ꯀꯟꯇ꯭ꯔꯣꯜꯅ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯔꯦ ꯑꯩ ꯀꯥꯔꯦ ꯄꯨꯔꯥ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯆꯠꯂꯣ ꯑꯩ ꯈꯔ ꯎꯍꯜꯂꯤ ꯂꯥꯛꯄꯗ ꯃꯌꯥꯝ ꯑꯩ ꯍꯜꯂꯛꯑꯦꯕꯀꯣ ꯍꯜꯂꯛꯅ ꯍꯧꯖꯤꯛ ꯑꯩ ꯆꯥ ꯊꯛꯀꯦꯅ ꯇꯧꯔꯤ ꯆꯥ ꯍꯥꯏꯁꯦ ꯃꯌꯥꯝ ꯑꯩꯒꯤꯗꯤ ꯁꯪꯒꯣꯝꯒ ꯑꯗꯨꯗꯒꯤ ꯇꯟ ꯑꯀꯪꯕ ꯂꯩꯔꯦ ꯇꯟꯁꯦ ꯊꯥꯎ ꯌꯥꯎꯗꯕ ꯇꯟꯅꯦꯕ ꯊꯥꯎ ꯌꯥꯎꯗꯕ ꯇꯟ ꯆꯥꯏ ꯃꯌꯥꯝ ꯑꯩ ꯑꯗꯨꯒ ꯁꯤꯒꯅ ꯃꯤꯛꯆꯔ ꯂꯩꯔꯦ ꯃꯤꯛꯆꯔꯁꯦ ꯑꯩꯅꯅꯦ ꯑꯩꯈꯣꯏ ꯕꯥꯔꯣ ꯃꯣꯖꯥꯒꯤ ꯇꯥꯏꯞꯇ ꯁꯦꯝꯃꯤꯅꯦꯕ ꯍꯥꯏꯕ꯭ꯔꯥ ꯕꯥꯔꯣ ꯃꯣꯖꯥ ꯍꯥꯏꯕ꯭ꯔꯥ ꯃꯣꯖꯥ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯀꯔꯤ ꯀꯧꯕꯅꯤꯅ ꯕꯥꯔꯣ ꯄꯣꯠꯅ ꯍꯥꯏꯗꯤ ꯄꯣꯠ 39ꯅ ꯁꯦꯝꯕꯗꯣ ꯅꯠꯇ꯭ꯔꯥ ꯁꯤꯒꯅ ꯇꯟ ꯂꯩꯔꯦ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯑꯃꯈꯛ ꯆꯥꯏ ꯁꯨꯝꯕ ꯇꯟ ꯑꯀꯪꯕꯁꯦ ꯑꯃꯈꯛ ꯆꯥꯏ ꯑꯗꯨꯒ ꯁꯪꯒꯣꯝꯒꯀꯣ ꯑꯗꯨꯗꯒꯤ ꯑꯗꯨꯒ ꯑꯄꯦꯜ ꯂꯩꯔꯒꯅ ꯑꯄꯦꯜ ꯆꯥꯏ ꯂꯐꯣꯏ ꯂꯩꯔꯒꯅ ꯂꯐꯣꯏ ꯑꯅꯤꯈꯛ ꯑꯄꯦꯜ ꯂꯩꯔꯒꯅ ꯑꯄꯦꯜ ꯑꯃꯈꯛ ꯆꯥꯏ ꯑꯇꯩ ꯑꯃꯨꯛ ꯆꯥꯗꯦ ꯑꯩ ꯀꯔꯤ ꯕꯥꯔꯣꯒꯤ ꯆꯥꯛ ꯆꯥꯏ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯃꯌꯥꯝꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝ